Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Manipur gi tongan ba lup 13 na pung 20 gi total shutdown chathari. Jharkhand Vidhan Sabha Mikhal gi ahanba tangka gi vote hauzik thadanari nungthil pung 5 fauba vote thadanagani amasong Pradhan Mantri na ngasi Bihar gi Darbhanga da tongan ba sakhot thawrangi project kharagi jatra hungani kharagina sangagani. Manipur gi ngamkhai jila Jiribamdagi micham khara phajin kiba adubu yaningdaba phongdokpaga loinana makhoibu tekta kaidana thadoraknaba tongan ba dabi tawraduna ngarang numidang wairam pung 6 tagi kaukiba pung 20 gi total shutdown hauzik sathari haiba total shutdown asi tongan ba loop 13 na kaubani Manipur police na hairi Jiribam jila gi Borobekra police station gi manung chana leiriba Zakura dhor da hangba relief camp manakta afaba makhalgi khulai paiba miyoi kharana akanba mawongda bom amadi nongmai kapsilakpadagi security na khut hanbada misimina thokibani Manipur police ki cherol amana hai khulai paiba militant sing aduna police amadi CRPF tamna nongmai kapsilakpadagi security force na handuna kapada miyoi tara sikibani makhoidagi AK rifle ahum SLR mari insas rifle ani RPG ama pump action nongmai ama bulletproof helmet amasung magazine phagatpa ngamke amaromda khulai paiba militant sing adu sikibaga mari leinana yaningdaba phongdorokba loop singi mayokta tongan ba organization singna thadorokba cherol singna zakura dorda haukiba ningthokaba numitta miyoi tara sikiba du micham miyamda khut tharakpadagi security na ngakthokna bu honabada laikidabani thodok aduda security force na mara sirib adu yaningde hena phongdorakle Maragasida security force na Rajya sigi tongan ba mafam singda thibu humbagi thabak leptana chathari national highway singda malpuba gari sing Imphal tamna pusilakna ba akanba sexual thorang lokhatli Manipur University na lawba ngasi pangthokadaba parikya khudingmak yeithokle haina Manipur University asigi examination controller na khangalakle Jharkhand Vidhan Sabha Mikhal gi ahanba tangka ki vote hauzik thadanari Nungthil pung 5 fawa vote thadanagani tangkagasida Vidhan Sabha Kendra nifu humdoida vote thadanari Akaswani paumina hai tangkak asigi damak punna polling booth lising 15,494 hangdokli Mikhal santi oina pangthoknabagi damak security force ki company chani hena sijinnari adumoinamak Kendra kuntra mathogi Heirangkhongjam polling booth samapan yangkhai dadi vote thadabagi matam numidang wairam pung 3 fawba oigani vote koti ama la kuntra tare na nupi mirep Humputra humdo yauna punna mirep chatruk marphu humdogi maraibak lepkani maragasida tha sigi kunda bothadana gadawriba Jharkhand Vidhan Sabha Kendra kuntra nipan amasung Maharashtra gi Vidhan Sabha Kendra sani marphu nipan gi vote khombagi thabak khamthengna kalle vote masing tha sigi kulhumdoida thigani tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi ne ngasi Bihar gi Darbhanga da tongan ba sakhot thawrangi project kharagi jatra hungani kharagina sangagani Pradhan Mantri na lupa koti lising 12 chamagi sakhot thawrangi project sing jati gi miyamda kathoklagani Rajya dugi maruiba haksel gi infrastructure sing Pradhan Mantri na jatra hungani Sri Modi na Darbhanga da lupa koti lising ama chani humpu sangna sagadaba AIMS ki jatra hungani masida Ayush Block ki Super Speciality Hospital, Medical College, Nursing College, Night Shelter amasung Residential ki khudong chabana singba yauri. Masina Bihar gi miyam amasung Rajya sigi anakpada laiba miyoi singdasu haksel gi lamda chawna kanaba piragani. Sri Modi na lupa koti lising mga humputra gi tongan ba National Highway Project kharagi jatra hungani kharana sangagani. Pradhan Mantri na lupa koti lising ama chatret nipu gi railway project ki jatra su hungani. Sri Modi na laibagasi ki tongan ba railway station singda Pradhan Mantri Bharatiya Jan Aushidhi Kendra 35 jati gi miyamda kathokane Delhi Customs na Nai Delhi gi Indira Gandhi International Airport gi miyoi amadagi lupa koti kun mapan gi mamal oigadaba heroin kilogram 3 phare Customs na hai miyoi adu Bangkok ki Kuala Lumpur dagi tongan ba polythene packet tareta heroin kilogram taret adu haptuna purakhibani phagalaba miyoi adu makata na wahang pahang chathari Rashtrapati Draupadi Murmu numidumni gi khongchata Union Territory Dadra and Nagar Haveli amasung Daman and Diu da lairi
Rashtrapati Silvasada Laiba Namo Medical Education and Research Institute Chakani, Mafamaduda Rashtrapati Institute Asigi Mahiroi Amadi faculty members singa unagani, Madugi Tungda Srimati Murmuna Zanda Chok School Sangagani Amasung Mafamaduda Miamgi Mitinamada Wangangani, Diugi INS Kukri Memorial Dasu Satkani Janda School Education Hub Asi Lupa Koti Humbutra Taruksang Nasabani Masida Mahiroi Lising Tarani Toirom Mahithamba Panglagani. Pradhan Mantri Narendra Modi Lebak Ohumgi Khongsata Thasigi Taratarukta Nigeria, Brazil Amasung Guyana da Chatkani Sri Modi Nigeria gi Rashtrapati Bolo Ahmad Tinubuna Lebak Atuda Laknaba Bartan Tarukpadagi Chatkadabani. Sahi Tara Taret ki Matungda Bharat ki Pradhan Mantri Amana Nigeria da Chatpa Ahanba Pradhan Mantri ni Khongsarasi na Pradhan Mantri na Lebak Anigi Mari Hena Phagathanaba Wapam Kaya Khanagani Pradhan Mantri na Thasigi Tara Nipanda Brazil gi Rio de Janeiro da Chatkani Amasung Guyana da Thasigi Tara Mapanda Chatkani Mapal Thawra Mantri Dr. Jay Shankar ga Saudi Arabia gi Foreign Affairs Mantri Prince Faisal bin Farhan Al Saud ka ngasi Nai Delhi da unagani Saudi gi Mantri asi ngarang numit nini gi khongsata Bharat ta thunglakibani Bharat amasung Saudi Arabia na sahi sa kayadagi nat Sanskriti sel thumgi marida marumapang oiduna lakli Bharat asi Saudi Arabia gi anishuba lalol itiki mapang ni Griha Mantraloy na ahanba oina Nupi singgi oiba CISF ki battalion ama semgatpada ayaba pikre khongthang asi yangkhayumdoi shuba CISF numita Griha Mantri Amit Shah na phongdoklambani Akashbani Paumi na hai Mahila battalion asina lebaga sigi nauriba nupi singna CISF ta changlakpada pungning thawat-kani battalion asida nauna changlakpa personnel sing training pibagi thabaksu hokre ngasi phongba pause singi maroiba pausingi damak hauzik Heirangkhongjam Bhavan leire Bhavan Thagachari Suni Manipur da ngasi fong diba pauchi singda zeribam da angang ahum yaw na miyoy taruko ki kulay paiba sing na fakiba luptara humdoy na pungkun marigi total sadang lautokiba amasung United Naga Council ga Raja Sakar amasung Griha Mantralaya ga Senapati da tha asigi kun gama pandawari sanaragani haiba pau tungan ba pauchi singda maru iba pau ina fongli sanalebak pauchi da zeribam gi borobekra da kuki kulay paiba sing na gari yaw na maitay gi yum tara taruk may thadok lamle kun angang yaw na miyoy taruk fakre haiba pau ahan headline tawri Sangay Express Manipuri da jiri da faki ba taragi manung da ani siramle ani na kanbangam kre haiba pau banner headline tawri pau asi Imphal Press pokna from Manipur News Ichel Express Huelan pau naharogi Thaudang People's Chronicle su tungan ba headline tawdu na fongli pokna from pau cheda Militant taragi asiba hagsang afoba makalgi kulay singa loya na fang kibani haina IZP IK muivana fongdo kibawafam ani su headline tawri pau asi Israel Express ta jeribam da mang kiba sing kanaba Assam Rifles CRPF Police na search operation hokre fangriba pawwa thigani haina IZN to kumano fongdo kibawafam ahan ba headline tawri Manipur News pauche da security na attack sa tharak labadi kudakta khut tharagani haina IZP sinafongdo kiba wafam ahan ba headline tawri pau asi Imphal Free Press Manipur Mail da su ahan ba headline oiri Senapati da Fongba Hills Holbin Express Tamelong Times amasung Garfield Mail da Raja Sakar amasung Kendra Sakar na United Naga Councils ka tha asigi kun gamapan da wari sanarigani haba pau ahan ba headline tawri tungan ba luptara taruk na pungkun marigi total sadang lauthokre haiba pau naharol thaudang pau cheda ahan ba headline kun ahan ba lamay da fongli sanalaybak pau cheda lenga ki thawong sing yaning da bu utuna pungkun marigi total sadang hokre haina ani suba headline piri sawong bongda lanjena du na layriba miyoy sing mayum da hanjan hanbiro haina wakat mi pham satha kibagi pau Imphal Press ta ahan ba lamay da fongli Suni Thagachari Bhavan Aroibada Maroiba Pau Amok Manipur gi tongan malup trahum doina pungkun marigi total shutdown tawri Jharkhand Vidhan Sabha Mikhal gi ahanba tangka gi vote hauzik thadanari nungthil pung 5 fawa vote thadanagani amasung Pradhan Mantri nangasi Bihar gi Darbhanga da tongan ba sakut thaurangi project kharagi jatra hungani kharagi na sangagani pau loijare